आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Jiribamgi Borobekada nupi ahum amasung angang ahum hatkibagi thaudokta mapungena chenaba mioi ama NIA amasung Assam Police ke punba kangbuna phare Thangalamadi Pauna Bazar yauna Imphal West jila gi mafum kayada sarkar gi lam khopchiliba sing survey hayengdagi hawrgani amasung PM Kisan ki kunsuba installment ki lupa koti lising kun samanga henbagi sanfam laumi koti mapan lakh humputara da hayeng Pradhan Mantri Narendra Modi na Varanasi ri yanthok lagani Jiribamgi Borobekrada nupi ahum amasung angang ahum hatkibagi thaudokta mapungena chenaba mioi ama National Investigation Agency NIA amasung Assam Police ke punba kangbu amana phare Raja Police ki control room na thadorakpa cherol amada hai nupi ahum amasung angang ahum adu mamang sahi gi November 13 da Borobekrada ki militant singna farwa matung tamthina hatkibani makhoi gi haksang sing phibam sokna barak turel da ki fangkibani thaudo adu da chenaba boya haina sukhangna ba Thangli Yan Lal Mar Kauba Assam gi Kasar Jila gi Moinathol Dingsos Ghatagi mioi ama NIA amasung Assam Police ke punba kangbuna phagatkhibani Masin hangbada mahak thaudok adu gi damak lautunaba amasung tamthiraba mihat adu da chenabani haiba khangmangamle NIA na case asigi matangna makha tana thijinbagi thabak chathari Amaromda Raja Siki Sing amasung Tampaki tongan ba chingnaba mafam singda security force na area domination amasung thiba magi thabak leptana chathari Sorasanpur jila gi ke Gyaljang manakta leiba Thangjing chingi mafam amadagi magazine yawba AK rifle ama SBBL shotgun nama pompi ahum detonator ahum Baufeng radio set ani helmet ahum yauna atai polong kya marum phagat lei Akaknaba pau ama phangmadagi Thawal jila gi Solungpham area da thiba magi thabak chathabada KYKL gi mi ani fare makoidagi magazine yawba 9mm pistol ama 36 ICE hand grenade ama 9mm gi maru ahum amasung sel oina lupa lising mga phagatle makoi miamdagi namduna sel khaibira chanaba mioi sing hairi Imphal East jila gi Wangkai Kethel asang bidalaiba masagi yumdagi ngarang Raja Police na mioi ama phare mangondagi 9mm gi maru mapan bulletproof jacket tama cup syrup bottle chama taranithoi sel oina lupa lising kuntranithoi chatruk amasung iPhone ama phanglei Porompat Police Station gi manung chanba Khurai Charen thongdagi Pripak Pro gi mioi amasu ngarang Raja Police na phare KCP Nongdan khombagi masana masabu Army Chief ni haijaba mioi amasu Bishnupur jila gi Phubala Patton area dagi ngarang security force na phare hairi Sarkar na lam khopchin basing takthopgi thawak chathargli basig sarkama oina tha sig tarukta District Administration Imphal West Mahut Municipal Corporation Shiptown Planner amasung mari lenaba bibhag singalonana Thangal Bazar amasung Pauna Bazar Imphal gi mafam singda lam kaya yamna khopchin bagi haibagi survey ama pangthok lagani Deputy Commissioner Imphal West Mayang Namam Rajkumar Singh na thopa cherolaman hai lamgi mapu sing dukan mapu sing amadi miyamna sarkar na pakhiliba thorang asida mateng pangbinaba appeal tawri Atopa Serolamada Deputy Commissioner Hai Kaishampat Junction dagi Ningthamsa Karong Phauba Ningthamsa Karong dagi Mayang Imphal Bengun Phauba Naurem Thong dagi Tera Bazar Phauba Sana Kaithel gi Paring Officer Club Circle dagi Sinam Laikai Phauba Rims Road amasung Rims Kantin Road ki lambi paring asida survey ama hayeng ayuk pung 3 dagi pangthokani hairi Serol atuna hai lambi paring asida lam kaya yamna khopsin bagi amadi nung leingoi amot akai sing paisinduna thamapam sing sathoka sinda apanu piba sing yangsin gani Sangbidan ngak senduna thamnana bagi matang na miyang gi khongchit ama ngarang None District Headquarters da sakre District Level Sangbidan Bachao Rashtriya Padda Jatra Rally adu Tamil District Congress Committee na sinduna None Jila gi Longwai Part 3 da laiba Multipurpose Hall pangthokibani Thormaduda saruk yakiba singna Sangbidan ngak senduna thamnana wafam sing phongdoknaki Rajgi Directorate of University and Higher Education na mamang thagi kuntra da thokiba order amada United College Lambung Chandel bu khwaidigi hantaba category da thamlakpa dubu Anan Naga Tangpi Chandel na yamna kan yaningda phongdorkli Lubasina Thador Puserolamada Hai, Sandel Jila Si Sothari Jila Amani Haiduna, Kendra Sarkarna, Aspirational District Oina Lauktokuna Sangut Sagat Pugitabuk, Kana Satharing Manunda, Jila Sigi Oina Yamnamaru Iba Mahi Shangamoriba, College Sibu, Hantaba Thak the Tamluk Ibasi, Amuk Hana Yang Shinbinaba, Lubasina Mari Lenaba Authority Puning Sing Silakli.
ताबिरिबा पाव असि आकाशवाणी इम्फालदगिनी। पीएम किसान की कुनसुबा इंस्टॉलमेंट की लुपा कोटी लिसिंग कुन चमंगा हेनबगी सनपम लौमी कोटी मापन लाख होंपुतरादा हयंग प्रधानमंत्री नरेंद्र मोदी ना वाराणसी दे यंथोकलगनी। प्रधानमंत्री की उत्तर प्रदेश खोंगचित मनुंगदा श्री मोदी ना लुपा कोटी लिसिंग अनि चानी रोंगी तोंगान तोंगान प्रोजेक्ट कया संगागनी खरगिना उरेप उयुंग तमगनी। नौंगना पाकथोक्तुना सेमगलबा वाराणसी बादोखी लंबी सिटाउनी स्कूल तानकेश्वर लंबी हरदतपुर दा साबा रेलवे की ओवर ब्रिज अमसुंग मोहन सराय अदलपुरा लंबी प्रधानमंत्री संगागदबसिंगी मनुंगदा यावरी। राष्ट्रपति द्रौपदी मुर्मू हारी झारखंड की दियोगढ़ लेरिबा ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम असेना लमदम अदुगी ट्राइबल मियाम की अनालयंगी फिल्म फगत चाउन मतेंग ओरेगनी। एम्स दियोगढ़ की अहम कन्वोकेशन की थोरम सरुक यारदुना राष्ट्रपति हाई अर्बन प्राइमरी हेल्थ सेंटर्स तथा रूरल कम्युनिटी हेल्थ सेंटर्स में जाकर एम्स देवघर की डॉक्टरों और विद्यार्थियों की टीम द्वारा सहायता की जानी चाहिए। मैं धन्यवाद देना चाहती हूँ कि एम्स ने 5 ट्राइबल विलेज को गोद लिए। मैं चाहूँ इसी तरह इस अडॉप्शन का दायरा को बढ़ाना चाहिए और भी कुछ गांव को आहिस्ता आहिस्ता अडॉप्ट करना चाहिए और वहाँ भी बेहतर स्वास्थ्य सेवा मिलना चाहिए। साम कुंथ्रा मरी सुबह इंडियन ऑयल डुरान कप की ग्रुप एफ की मैच से इंडियन नेवी फुटबॉल टीम रियल काश्मीर एफ सी नुंगथिल पुंग मरी ताव मतमदा इम्फाल खुमल लंपक मैन स्टेडियम सानरगनी। ngasi phongo pause singe maro pause dam hauzik Mangsatabam Premananda leire Premananda थागतचरी किरण ngasi phongo pause singda jirwamda mioi taruk hatkibagi thodokta chenaba mioi ama NIA na fakhiba thangal amasung pauna kaithel yauna encroacher sing takthokpa amadi ozagi khongjang handokibagi pauna maroi pausing oiri jirwam mihata chenaba nupa ama NIA na Assam gi Kasar district gi fare haiba pauna paunafam naharol gi thodang sanalebak amadi huyanlan pauda ahanba amadi anisuba headline tawduna fongnari Kanglup ama ST lista chalhannabagi wafam si state na recommend amasung justify tawraba matamda khanagadabani haiba Union Minister of State for Tribal Affairs Durga Das ki wafam paunapam pause da anisuba headline tawri Oza singi pen down strike handokibagi pau ayamba pause singi ahanbalamaida headline tawduna fongnari pen down strike ki policy Taminong Times da ahanbal headline tawduna fongli Naroli tawdangda ECI na electoral roll semdokadawriba asi kukizo miyamgi political voice namthanabani haiba pau ani sub headline tawri laingang na eviction drive leptana chathari chathakhigadawri thobal da lam khopchinduna sajilamba structure sing thugaiduna takthokpa hokre haiba pau asigi pausi asigi ahanba lamaida fongli pau asi sana lebak ta su ahanba headline ahanba lamaida fongli Manipur da president rule sangdokpagi matangda mot kya phongdo narli haiba headline makhada tongan politicians singna phongdok narakpa wafamna sana lebak pausi da ahanba headline tawduna tawri Myanmar da junta gi state of emergency muthatkre election pangthokadori haiba pau engkar kalam da fongli huyanlan pau da thangal amasung pauna kaithel yauna encroacher sing takhai khigadori haiba pauna ahan headline oiri Jal Jeevan Mission gi makhada Manipur ising kaya yamna phanghalabagi haina Lok Sabha da takhatkre haiba pau amasu pauji asig ahan balamai da fongli UNC na thakiba numit kunni gi matam losilakpaga loinana akanba khonging changsilagani haina chekhinwa thamdakdi haiba pau Hills Hornbill Express da ahan headline tawri pau si Taminong Times su ahan balamai da fongli MPCC ki president ke Megachandra gi luching makhada none da Sangvidhan Bachao rally chakhibagi pauna ganchu mail da ahan headline oiri kiran Thagachari Premananda aroi badamaru yo pau amuhanna Jiribam ki boro bekrada nupi ahum amasung angang ahum hatkibagi thodokta mapung ina chenaba mioi ama NIA amasung Assam Police ke punba kangbuna phare Thangalam di pauna bazar yauna Imphal West jila gi mafum kayada sarkar gi lam khopchiliba singa survey hayengdagi hauragani amasung PM Kisan ki kunsub installment ki lupa koti lising kun chamanga henbagi sanpham lomi koti mapan lakh homputarada hayeng Pradhan Mantri Narendra Modi na Varanasi de yanthok lagani paulo jare